ꯐꯣꯛꯇꯦꯜ ꯃꯅꯤꯄꯨꯔꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ, ꯋꯥꯔꯤ ꯃꯆꯥ, ꯄꯥꯎꯔꯧꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯨꯖꯔꯛꯀꯦ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯣꯟꯁꯤꯖꯒꯤ ꯂꯥꯡ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯁꯑꯣꯡ ꯁꯥꯗꯥ, ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯃꯤꯅ ꯀꯂꯛꯅꯕꯤ, ꯌꯥꯝꯅ ꯏꯪ ꯇꯞꯄꯤ, ꯃꯤ ꯈꯣꯟꯕꯤ, ꯇꯣꯟꯁꯤꯖ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯄꯥꯈꯪ ꯑꯃꯠꯇ ꯃꯥꯕꯨ ꯄꯥꯝꯗꯕ ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯇꯣꯟꯁꯤꯖꯅꯗꯤ ꯀꯅꯥ ꯑꯃꯠꯇꯕꯨ ꯌꯥꯗꯦ꯫ ꯈꯨꯜ ꯂꯣꯟꯅꯕꯗꯒꯤ ꯑꯈꯝ ꯀꯧꯕ ꯄꯥꯈꯪ ꯑꯃꯅ ꯆꯍꯤ ꯀꯌꯥ ꯆꯨꯞꯅ ꯃꯥꯕꯨ ꯁꯪꯖꯔꯛꯄꯕꯨ ꯌꯥꯕꯤꯔꯛꯇꯕꯗꯒꯤ ꯅꯨꯄꯤ ꯊꯤꯕ ꯆꯍꯤ ꯃꯇꯥꯡ ꯍꯦꯟꯗꯣꯛꯈꯤꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯝꯕꯣꯏꯈꯤ꯫ ꯇꯣꯟꯁꯤꯖꯒꯤ ꯌꯨꯝꯗ ꯅꯣꯡꯃꯒꯤ ꯀꯥꯡꯗꯅ ꯄꯥꯈꯪ ꯀꯣꯏꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯐꯤꯗꯥ ꯊꯥꯕ, ꯍꯤꯗꯥꯛ ꯍꯥꯟꯕ, ꯂꯥꯔꯩ ꯀꯣꯟꯕꯗ ꯃꯊꯧ ꯁꯤꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯄꯥꯡꯁꯤꯟꯕ ꯉꯝꯗꯦ꯫ ꯑꯗꯨꯅꯗꯤ ꯄꯥꯈꯪꯁꯤꯡ ꯑꯁꯤ ꯊꯕꯛ ꯁꯤꯖꯤꯟꯅꯔꯒꯦ ꯈꯟꯗꯨꯅ ꯀꯣꯏꯔꯛꯄ ꯑꯃꯃꯝꯗ ꯇꯣꯟꯁꯤꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯇꯥꯗꯥ, ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯐꯤ ꯁꯥꯕꯗ ꯁꯤꯖꯤꯟꯅꯅꯕ ꯅꯥꯎꯣꯡꯀꯣꯛ ꯑꯃꯠꯇ ꯌꯥꯟꯕꯤꯔꯛꯑꯣ꯫ ꯆꯠꯂꯝꯗꯥꯏꯗ ꯅꯆꯜꯅ ꯌꯣꯟꯕ ꯆꯌꯣꯝ ꯄꯥꯏꯕꯤꯈꯣ"꯫ ꯑꯁꯨꯝꯅ ꯀꯣꯏꯔꯛꯄ ꯅꯨꯄꯥ 8ꯇ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯥ 8 ꯑꯗꯨꯁꯨ ꯄꯥꯝꯖꯕ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯅꯤꯅ ꯁꯤꯕ ꯀꯤꯗ꯭ꯔꯦ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯔꯒ ꯅꯤꯡꯊꯤꯖꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯃꯇꯝ ꯆꯥꯔꯦ ꯍꯥꯏꯕ ꯄꯨꯡꯐꯝ ꯌꯦꯡꯗꯨꯅ ꯇꯣꯟꯁꯤꯖꯒꯤ ꯌꯨꯝꯗ ꯆꯌꯣꯝ ꯂꯧꯕ ꯂꯥꯛꯂꯦ꯫ ꯃꯊꯪ ꯑꯃꯠꯇ ꯈꯪꯅꯗꯅ ꯆꯌꯣꯝ ꯂꯧꯈꯤꯕ ꯃꯈꯣꯏ 8ꯇꯨ ꯃꯃꯥꯡꯒꯤ ꯆꯤꯡꯗ ꯅꯥꯎꯣꯟꯈꯣꯛ ꯌꯥꯟꯕ ꯆꯠꯈ꯭ꯔꯦ꯫ ꯄꯥꯈꯪꯁꯤꯡꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯎꯅ ꯃꯈꯨꯠꯇ ꯊꯥꯡꯖꯧ ꯑꯃꯃꯝ ꯄꯥꯏꯔꯗꯨꯅ ꯆꯤꯡꯃꯥꯏꯗ ꯍꯥꯏꯒꯠꯈ꯭ꯔꯒ ꯅꯥꯎꯣꯟꯈꯣꯠ ꯑꯣꯏꯕ ꯌꯥꯕ ꯐꯖꯕ ꯃꯄꯣꯞ ꯆꯨꯝꯕ ꯋꯥ ꯊꯤꯅꯔꯛꯄꯗ ꯆꯥꯛꯂꯥꯝꯂꯛꯂꯗꯨꯅ ꯃꯍꯩ ꯏꯁꯤꯡ ꯐꯪꯒꯗꯕ ꯂꯣꯛ ꯊꯤꯟꯅꯔꯛꯂꯦ꯫ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯂꯩꯕ ꯂꯣꯛ ꯑꯃꯗ ꯃꯈꯣꯏ 8ꯃꯛ ꯍꯦꯛ ꯄꯨꯜꯂꯨꯔꯦ꯫ ꯃꯈꯣꯏ 8ꯇꯨ ꯃꯃꯤꯡ ꯃꯊꯥ ꯍꯪꯅ ꯈꯣꯠꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯆꯌꯣꯝ ꯊꯣꯛꯇꯨꯅ ꯆꯥꯒꯗꯕꯒꯤ ꯇꯧꯔꯛꯄꯗ ꯈꯔ ꯅꯍꯥ ꯑꯣꯏꯕ ꯑꯃꯒꯤ ꯆꯌꯣꯝꯗ ꯉꯀ꯭ꯔꯥꯒꯤ ꯃꯃꯩ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯃꯀꯛ ꯑꯃ ꯌꯥꯎꯔꯝꯗꯨꯅ ꯃꯌꯥꯝꯗ ꯎꯠꯂꯦ꯫ ꯑꯇꯩ ꯃꯌꯥꯝꯗꯨꯒꯤ ꯆꯌꯣꯝꯗꯁꯨ ꯃꯀꯛ ꯑꯃꯃꯝ ꯂꯣꯏꯅ ꯌꯥꯎꯔꯗꯨꯅ ꯎꯠꯊꯣꯛꯅꯔꯛꯂꯦ꯫ ꯅꯍꯥ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ, ꯃꯌꯥꯝꯒꯤ ꯆꯌꯣꯝꯗ ꯌꯥꯎꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯄꯤꯕꯤꯔꯛꯑꯣ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯦꯡꯖꯒꯦ"꯫ ꯃꯌꯥꯝꯅ ꯃꯥꯒꯤ ꯉꯥ ꯃꯀꯛꯁꯤꯡꯗꯨ ꯃꯉꯣꯟꯗ ꯄꯤꯔꯦ꯫ ꯅꯍꯥꯗꯨꯅ ꯃꯀꯛꯁꯤꯡꯗꯨ ꯁꯝꯖꯤꯟꯅꯕ ꯌꯥꯕ ꯃꯐꯝ ꯌꯦꯡꯗꯨꯅ ꯄꯨꯟꯁꯤꯜꯂꯛꯄꯗ ꯉꯀ꯭ꯔꯥ ꯃꯄꯨꯝ ꯑꯃ ꯆꯞ ꯆꯥꯅ ꯇꯥꯔꯦ꯫ ꯃꯁꯤ ꯎꯕꯗ ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯌꯦꯡꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ, ꯑꯩꯈꯣꯏꯒꯤ ꯆꯌꯣꯝꯁꯤꯡꯗ ꯉꯥ ꯃꯀꯛ ꯑꯃꯃꯝ ꯊꯨꯡꯂꯛꯏꯕꯁꯤ ꯃꯄꯨꯝ ꯑꯃꯈꯛꯇꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯃꯆꯦꯠ ꯑꯁꯤ ꯇꯣꯟꯁꯤꯖꯅ ꯌꯣꯝꯂꯛꯄ ꯆꯌꯣꯝꯗꯒꯤꯅꯤ꯫ ꯑꯗꯨꯅꯗꯤ ꯃꯌꯥꯝꯒꯤ ꯆꯌꯣꯝꯁꯤꯡ ꯑꯁꯤꯁꯨ ꯇꯣꯟꯁꯤꯖꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯔꯦ"꯫ ꯃꯌꯥꯝꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ: "ꯆꯨꯝꯃꯤ, ꯇꯣꯟꯁꯤꯖꯗꯒꯤꯅꯤ"꯫ ꯅꯍꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ: "ꯑꯩꯈꯣꯏ ꯅꯨꯄꯥ 8 ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯃꯍꯥꯛꯅ ꯅꯝꯊꯥꯛ ꯂꯥꯡꯊꯥꯛꯇꯨꯅ ꯁꯤꯖꯤꯟꯅꯕꯁꯤ ꯍꯛꯃꯟꯈ꯭ꯔꯦ꯫ ꯃꯁꯤ ꯀꯨꯏꯅ ꯍꯤꯡꯂꯕꯗꯤ ꯇꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯊꯣꯛꯂꯛꯄ ꯇꯥꯔꯦ꯫ ꯃꯊ꯭ꯋꯥꯏ ꯂꯧꯊꯣꯛꯂꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯌꯥꯅꯔꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯇꯣꯟꯁꯤꯖꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯈꯣꯏ 8ꯅ ꯁꯥꯎꯔꯗꯨꯅ ꯃꯃꯤꯠ ꯀꯣꯔꯤ ꯀꯥꯅ ꯂꯥꯛꯄ ꯎꯕꯗ ꯇꯣꯟꯁꯤꯖ ꯇꯞꯊꯔꯦ꯫ ꯇꯣꯟꯁꯤꯖ ꯌꯥꯝꯅ ꯁꯤꯡꯕꯤ, ꯃꯤꯇꯤꯛ ꯃꯤꯔꯧ ꯈꯪꯈ꯭ꯔꯕꯤ ꯅꯨꯄꯤꯅꯤ꯫ ꯄꯥꯈꯪ 8ꯅ ꯃꯥꯕꯨ ꯁꯥꯎꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯏꯪꯅ ꯇꯞꯅ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯇꯥꯗꯁꯤꯡ, ꯌꯥꯝꯅ ꯋꯥꯕꯤꯔꯝꯂꯒꯅꯤ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯌꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯤꯗꯥ ꯊꯥꯔꯝꯂꯒ ꯍꯤꯗꯥꯛ ꯍꯥꯜꯂꯨꯗꯨꯅ ꯄꯤꯊꯛꯂꯦ꯫ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯑꯃꯅ ꯍꯥꯏꯔꯛꯏ: "ꯇꯣꯟꯁꯤꯖ, ꯅꯪꯅ ꯑꯩꯈꯣꯏ 8ꯇ ꯅꯝꯊꯥꯛ ꯇꯧꯔꯝꯕꯒꯤ ꯑꯩꯈꯣꯏ ꯅꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯇꯥꯔꯦ꯫
ꯅꯪ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯊ꯭ꯋꯥꯏ ꯂꯧꯕ ꯇꯥꯔꯦ꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯇꯣꯟꯁꯤꯖꯅ ꯏꯄꯥ ꯄꯥꯈꯠꯇꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯨꯝꯃꯤ, ꯏꯕꯨꯡꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯅ ꯅꯝꯊꯥꯛ ꯇꯧꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯏꯕꯨꯡ ꯇꯔꯦꯠꯄꯨ ꯁꯦꯕꯥ ꯇꯧꯖꯒꯦ ꯈꯟꯖꯔꯛꯄꯁꯤ ꯐꯪꯂꯣꯏꯗꯧꯔꯦ꯫ ꯏꯕꯨꯡ ꯇꯔꯦꯠꯄꯨ ꯉꯁꯤ ꯆꯥꯛ ꯆꯔꯥ ꯑꯃꯃꯝꯗꯪ ꯄꯤꯖꯗꯨꯅ ꯁꯦꯕꯥ ꯇꯧꯖꯔꯝꯂꯒ ꯅꯅꯥꯎ ꯊꯋꯥꯏ ꯊꯥꯖꯔꯒꯦ꯫ ꯇꯣꯟꯁꯤꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯄꯥꯈꯪ ꯇꯔꯦꯠ ꯇꯣꯟꯁꯤꯖꯅ ꯍꯥꯏꯕꯗꯨ ꯌꯥꯔꯗꯨꯅ ꯆꯥꯛ ꯉꯥꯏꯔꯦ꯫ ꯆꯥꯛ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯗꯨꯅ ꯆꯥꯛꯂꯨꯛ ꯇꯔꯦꯠ ꯊꯥꯔꯒ ꯃꯄꯨꯡ ꯐꯥꯅ ꯍꯥꯞꯂꯦ꯫ ꯏꯟꯁꯥꯡꯁꯨ ꯇꯦꯡꯀꯣꯠ ꯊꯟꯅ ꯊꯟꯅ ꯍꯥꯞꯂꯦ꯫ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨꯗ ꯍꯨ ꯈꯔ ꯈꯔ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯆꯥꯛ ꯇꯥꯛꯇꯨꯅ ꯆꯥꯈꯠꯅꯔꯛꯄꯗꯒꯤ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯇꯔꯦꯠꯃꯛ ꯆꯥꯛꯈꯨꯝ ꯃꯌꯥꯗ ꯂꯣꯡꯅ ꯂꯣꯡꯅ ꯍꯥꯏꯊꯗꯨꯅ ꯁꯤꯔꯦ꯫ ꯇꯣꯟꯁꯤꯖꯅ ꯄꯥꯈꯪ ꯇꯔꯦꯠꯀꯤ ꯑꯁꯤꯕ ꯃꯁꯥꯗꯨ ꯃꯤ ꯎꯗꯅꯕ ꯀꯥꯡꯀꯗ ꯆꯤꯡꯁꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯇꯣꯟꯁꯤꯖꯅ ꯅꯨꯄꯥ ꯇꯔꯦꯠꯁꯤ ꯀꯔꯝ ꯇꯧꯅ ꯄꯣꯠꯂꯣꯏꯁꯤꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯍꯥꯟꯋꯥꯏ ꯃꯥꯕꯨ ꯁꯪꯖꯔꯝꯕ ꯂꯝꯕꯣꯏꯈ꯭ꯔꯕ ꯑꯈꯝꯗꯨ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯍꯦꯛ ꯂꯥꯛꯂꯦ꯫ ꯇꯣꯟꯁꯤꯖꯅ ꯂꯝꯕꯣꯏꯕꯗꯨꯕꯨ ꯀꯧꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯕꯥꯖꯤ, ꯀꯨꯏꯔꯦꯗ ꯎꯗꯕ, ꯀꯗꯣꯝꯗ ꯂꯦꯡꯉꯨꯕꯅꯣ? ꯑꯈꯝꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯕꯦꯝꯃ, ꯏꯁꯇꯗꯦꯕꯗ ꯀꯠꯅꯅꯕ ꯃꯥꯗꯨ ꯒꯨꯔꯤ ꯆꯠꯂꯨꯏ꯫ ꯃꯗꯨ ꯇꯥꯕꯗ ꯇꯣꯟꯁꯤꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯕꯕꯥꯖꯤ, ꯉꯁꯤꯗꯤ ꯆꯦꯡ ꯍꯋꯥꯏ ꯃꯅꯥ ꯃꯁꯤꯡ ꯑꯩ ꯀꯠꯆꯔꯒꯦ, ꯑꯇꯩꯗ ꯆꯠꯄꯤꯔꯨꯔꯅꯨ, ꯑꯩꯒꯤ ꯊꯕꯛ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯨ꯫ ꯀꯔꯤ ꯊꯕꯛꯅꯣ? ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯕꯕꯥꯖꯤ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯉꯁꯤ ꯑꯍꯤꯡ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯅꯗꯤ ꯅꯨꯄꯤꯅꯤꯅ ꯃꯥꯕꯨ ꯄꯣꯠꯂꯣꯏꯕꯁꯨ ꯏꯇꯤꯛ ꯑꯣꯏꯗ꯭ꯔꯦ꯫ ꯕꯕꯥꯖꯤꯅ ꯈꯔ ꯄꯣꯠꯂꯣꯏꯕꯤꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯇꯣꯟꯁꯤꯖꯅ ꯃꯦꯡꯅ ꯇꯣꯠꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯈꯝ ꯂꯝꯕꯣꯏꯕ ꯃꯃꯥꯡꯉꯩꯒꯤ ꯋꯥ ꯅꯤꯡꯁꯤꯡꯂꯛꯄꯅꯦ ꯀꯔꯤꯅꯦ꯫ ꯃꯥꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯖꯨꯂꯤ ꯀꯣꯄꯤꯟ ꯀꯊꯥꯔꯤꯅꯆꯤꯡꯕꯗꯨ ꯇꯨꯂꯁꯤꯕꯣꯡꯗ ꯊꯅꯝꯂꯒ ꯄꯣꯠꯂꯣꯏꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯁꯤꯡꯖꯪ ꯑꯃꯒ ꯌꯣꯄꯥꯛ ꯑꯃꯒ ꯄꯤꯔꯣ ꯍꯥꯏꯗꯨꯅ ꯂꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯑꯩꯗꯤ ꯁꯟꯌꯥꯁꯤ ꯑꯣꯏꯔꯕꯅꯤꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯆꯪꯅꯤꯡꯗ꯭ꯔꯦ꯫ ꯅꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯥꯡꯒꯣꯜ ꯐꯥꯎꯕꯗꯗꯤ ꯊꯥꯡꯗꯣꯔꯛꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯇꯣꯟꯁꯤꯖꯕꯨ ꯊꯥꯡꯗꯣꯛꯍꯜꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯈꯝ ꯂꯝꯕꯣꯏꯕꯅ ꯑꯁꯤꯕꯗꯨ ꯆꯤꯡꯌꯥꯗ ꯄꯨꯔꯗꯨꯅ ꯁꯤꯡ ꯑꯀꯪꯕ ꯊꯤꯔꯒ ꯄꯣꯠꯂꯣꯏꯔꯦ꯫ ꯁꯤꯡꯅ ꯉꯔꯪ ꯉꯔꯪ ꯆꯥꯛꯄꯅꯤꯅ ꯄꯣꯠꯂꯣꯏꯕꯗꯨ ꯃꯇꯝ ꯏꯆꯪ ꯆꯪꯗꯅ ꯂꯣꯏꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯈꯝ ꯂꯝꯕꯣꯏꯕ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯂꯒ ꯇꯣꯟꯁꯤꯖꯒꯤ ꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯦ꯫ ꯂꯝꯕꯣꯏꯕꯅ ꯍꯦꯛ ꯌꯧꯔꯛꯄꯗ ꯇꯣꯟꯁꯤꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯝ ꯇꯧꯅꯤ ꯕꯕꯥꯖꯤ? ꯑꯁꯤꯕ ꯑꯗꯨꯗꯤ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯂꯩꯔꯔꯦ꯫ ꯀꯔꯝ ꯇꯧꯅꯤ? ꯇꯣꯟꯁꯤꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯝꯕꯣꯏꯕ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯑꯁꯤꯕ ꯑꯃꯨꯛ ꯍꯜꯂꯛꯄ ꯍꯧꯅꯗꯦ꯫ ꯑꯗꯨꯕꯨ ꯇꯣꯟꯁꯤꯖꯒꯤ ꯅꯝꯊꯥꯛ ꯈꯪꯗꯕꯅꯤꯅ ꯂꯝꯕꯣꯏꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯤꯌꯥ, ꯑꯩꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯍꯧꯖꯤꯛꯇ ꯃꯉꯥꯏꯔꯤ, ꯑꯗꯨꯒ ꯃꯥꯅ ꯍꯥꯟꯅꯕꯨ ꯌꯧꯔꯝꯂꯕ, ꯂꯥꯛꯆꯩꯗ, ꯏꯕꯦꯝꯃ, ꯆꯤꯡꯊꯣꯔꯛꯎ꯫ ꯂꯝꯕꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯇꯣꯟꯁꯤꯖꯅ ꯑꯇꯣꯞꯄ ꯑꯁꯤꯕ ꯑꯃ ꯏꯃꯨꯡꯗꯒꯤ ꯆꯤꯡꯕꯣꯏ ꯊꯥꯡꯕꯣꯏ ꯇꯧꯗꯨꯅ ꯃꯥꯡꯒꯣꯜ ꯇꯥꯅ ꯄꯨꯊꯣꯔꯛꯂꯦ꯫ ꯂꯝꯕꯣꯏꯕꯅ ꯑꯁꯤꯕ ꯑꯗꯨ ꯄꯨꯔꯗꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯄꯣꯠꯂꯣꯏꯔꯦ꯫ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯒ ꯂꯝꯕꯣꯏꯕ ꯑꯈꯝ ꯇꯣꯟꯁꯤꯖꯒꯤ ꯌꯨꯝꯗ ꯂꯥꯛꯄꯗ ꯇꯣꯟꯁꯤꯖꯅ ꯂꯝꯕꯣꯏꯕ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯝ ꯇꯧꯁꯤꯒꯦ ꯕꯕꯥꯖꯤ? ꯑꯁꯤꯕꯗꯣ ꯑꯃꯨꯛꯁꯨ ꯍꯜꯂꯛꯂꯦ꯫ ꯑꯩꯕꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯍꯥꯏꯃꯤ꯫ ꯂꯝꯕꯣꯏꯕꯅ ꯑꯠꯆꯥ, ꯂꯥꯛꯆꯩꯗ, ꯑꯁꯤꯕꯅꯕꯨ ꯍꯦꯛ ꯍꯦꯛ ꯍꯜꯂꯛꯄꯁꯤꯕꯣ, ꯈꯪꯒꯅꯤꯗꯣ, ꯀꯗꯥꯏ, ꯆꯤꯡꯊꯣꯔꯛꯎ ꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯇꯣꯟꯁꯤꯖꯅ ꯑꯇꯣꯞꯄ ꯑꯁꯤꯕ ꯑꯃꯃꯨꯛ ꯆꯤꯡꯊꯣꯔꯛꯇꯨꯅ ꯃꯥꯡꯒꯣꯟꯗ ꯊꯝꯂꯦ꯫ ꯂꯝꯕꯣꯏꯕꯅ ꯑꯁꯤꯕꯗꯨ ꯄꯨꯔꯗꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯄꯣꯠꯂꯣꯏꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯁꯤꯕ ꯃꯁꯥ ꯇꯔꯦꯠ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯄꯣꯠꯂꯣꯏꯔꯛꯄꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯤ ꯇꯔꯦꯠꯀꯤ ꯑꯁꯤꯕ ꯃꯁꯥꯁꯤꯡꯗꯨ ꯄꯣꯠꯂꯣꯏꯕꯗ ꯑꯈꯝ ꯂꯝꯕꯣꯏꯕꯗꯨ ꯋꯥꯃꯟꯈ꯭ꯔꯗꯨꯅ
ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯃꯈ꯭ꯋꯥꯡ ꯌꯥꯏꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯁꯤꯗ ꯍꯤ ꯆꯠꯂꯨꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯍꯤꯗꯥꯛ ꯊꯛꯅꯤꯡꯗꯨꯅ ꯂꯥꯛꯄꯗ ꯃꯩ ꯌꯥꯎꯗ꯭ꯔꯗꯨꯅ ꯆꯤꯡꯌꯥꯗ ꯃꯩ ꯍꯧꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯩ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯐꯝꯊꯔꯒ ꯃꯩꯇꯥꯟ ꯃꯆꯦꯠ ꯑꯃ ꯐꯨ ꯀꯥꯝꯂꯤꯉꯩꯗ ꯂꯝꯕꯣꯏꯕꯗꯨꯅ ꯎꯏꯔꯤ ꯇꯧꯔꯨꯕꯗꯒꯤ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯨꯔꯦ꯫ ꯑꯈꯝꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯑꯩꯕꯨ ꯉꯁꯤ ꯂꯥꯛꯅꯔꯤꯕꯁꯤꯗ ꯑꯩ ꯀꯌꯥ ꯋꯥꯔꯦ꯫ 7ꯂꯛ ꯁꯨꯔꯦꯗꯅ ꯅꯪꯅ ꯍꯧꯒꯠꯇꯨꯅ ꯆꯦꯜꯂꯤꯕ꯫ ꯑꯩꯅ ꯊꯦꯡꯅꯔꯕꯗ ꯅꯪꯅ ꯅꯇꯤꯛꯂ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯔꯒ ꯃꯩꯅꯨꯡꯗ ꯏꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯦꯡꯕ ꯋꯥ ꯍꯥꯏꯗꯨꯅ ꯐꯅ ꯂꯥꯎꯖꯩ, "ꯕꯕꯥꯖꯤ, ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ?" ꯃꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯊꯣꯏꯅ ꯇꯥꯔꯨꯕ ꯂꯩꯇꯅ ꯅꯨꯄꯥꯗꯨꯕꯨ ꯃꯩꯅꯨꯡꯗ ꯏꯟꯁꯤꯟꯅꯕ ꯃꯈꯥ ꯆꯤꯛꯇꯨꯅ ꯍꯣꯠꯅꯔꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯃꯊ꯭ꯋꯥꯏ ꯀꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯨꯡꯗꯗꯤ ꯑꯈꯝ ꯂꯝꯕꯣꯏꯕ ꯋꯥꯃꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯍꯧꯒꯠꯅꯤꯡ ꯍꯧꯒꯠꯆꯔꯣ, ꯉꯝꯄꯣꯠꯇꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯇꯣꯟꯁꯤꯖꯒꯤ ꯊꯣꯡꯒꯥꯟꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯈꯥꯔꯦ, ꯖꯨꯂꯤ ꯀꯊꯥꯔꯤꯒꯁꯨ ꯂꯧꯖꯔꯔꯣꯏ, ꯆꯦꯡ ꯍꯋꯥꯏꯁꯨ ꯄꯥꯝꯖꯗ꯭ꯔꯦ." ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯃꯈꯥ ꯄꯥꯡꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯧꯁꯤꯡ ꯂꯩꯕꯤ ꯇꯧꯕ ꯉꯝꯕꯤ ꯇꯣꯟꯁꯤꯖꯅ ꯅꯨꯄꯥꯁꯤꯡꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯅꯝꯊꯥꯛ ꯇꯧꯈꯤ꯫ ꯐꯠꯇꯕ ꯂꯧꯁꯤꯡꯅ ꯃꯤꯕꯨ ꯃꯥꯡ ꯇꯥꯛꯍꯜꯂꯤ, ꯑꯐꯕ ꯂꯧꯁꯤꯡꯅ ꯃꯤꯕꯨ ꯀꯜꯂꯤ ꯍꯥꯏꯅꯕꯒꯨꯝ ꯐꯠꯇ ꯂꯧꯁꯤꯡ ꯂꯩꯕꯤ ꯇꯣꯟꯁꯤꯖꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯄꯥꯈꯪ ꯀꯌꯥ ꯑꯋꯥꯕ ꯇꯥꯍꯟꯈꯤ꯫